ngasi August ki tang amada thokhiba thodok wathoksin ki matang da phongkiba numidang gorem ki pauche da ki maru iba khara lakhacharaga Manipur Circle News ke mai kai de ki myang bitam ta paudam jari ahan mata pawnil kon service da ki lakhachari tarani thoi suba Manipur Legislative Assembly ki mifam famlingeida IDP singna rally chatkhre impact news ki pawmi ama police na phuba da ki sokle mapung ba paw pathok chari taminase sahi amaga tha mari helaklaba Manipur gi hojik tholiba irang asina maram oiraga Committee on Protection of Maitai Victim Morena sinduna mafam kyada gi lanjena duna tongan ba relief camp singda sangja famlo duna leiriba inmate singa punsin aduna makhoi relief camp da lining dre athuba matamda makhoi gi asengwa mayomda halhan biro haina khongjang changchin khre khongjang adubu thingnaba honabada Manipur gi state force ki maikai dagi tear gas cell mok bomb kya sejina duna khongjang adu thingnaba honabada miyoi tara aso apan nangki adumakpo relief camp da leiriba inmate singa state force ka pung ama hena muknaraba matung khongjang adum makha tana akampata gi singjamai jinga mathak ta phawba lakhi khongjang adu da saruk yakiba singna phongdorakpagi matung inna sahi amaga tha mari helaklaba phawba paliba lengak asina karisu thausadana leiri maram asina penaraktabadagi relief camp da leiriba singna aikhoigi asengba yumda halhanbiro haina khongjang asi junction bani khongjang asi da leiriba state force singna makhoida onsinduna tear gas cell sing amadi smoke bomb kaya kapsinduna thingnaba honabiri ngasi aikhoina wariba asi makhoida thoktabagini haiki karigumba athuba matamda makhoiba asengba mayumda halhanbidrabadi akanma khongjang kya jangchingani masina leingakna makhoibu hatki hairabaso hatokpiro isagi asengba yumda nungaina leiba phangloidobagi saruk sikhibana hena fai haina wafamsu phongdokhi nakalamromda ngasigi khongchat adubu paw launabagi tamakta mafam aduda sangsin khiba impact news ki pawmi RC mangang sabo Manipur police ki SI amana furakre RC mangangna phongdorakpagi matung inna police personnel sing aduna masa pawmi ni haina masakta laba phawba mahaki thabakta khongpak na kaurakpada natana mobile phone thugai bikhi masigi sumatakta mahaki khadangi sarukta khutumna thilakpadagi sokpana maram oiraga mafam mari fotkhi soklaba RC mangangsa hojik Raj Medicity da pukalaktuna layeng chathari amju amadi EGM na soklaba RC mangangsa gi asokpagi phibam yengsinbaga loinana media body ani sigi oiba mifam amasu pangthoknaba thaurang tawkhre hairi